mình ôm đồ xử lý kêu cái xử lý nào vậy chúng ta lạc cô rồi đây hai nơi bị đúng không có phao đồ cần quả không hiểm ta đấy đây đấy cây nọ một cuốn tay đấy si ce lo uno per guarda le si ce lo ora che mi giri si ho la di ai am delle tenne cosa non si vede Hello ma'am, ngasi video ji hana video ai thakal ko ma'am do khai top top video oi ne ngasi video ji kamai to video na ha matam da akhoi iyam am lei adu duga ka chai thau subam da agar bani je mare khai yena bai tare mare yena du da wai khu je phaba ngamni ngamoi haibagi mare yenai je lo bunung ne du jo ada aina ngamni sine ba wai khu phaba ngamni sine ba adu jo karam kan no ha matam na nungdang da hai tare nungdang da wai khu phaba do chatpa ngamni sine ba hai je adu wa hujiki ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯗꯨꯅ ꯉꯝꯃꯣꯏꯁꯤꯅꯦꯕ ꯅꯪ ꯀꯤꯗꯅ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯈꯣꯠꯀꯅꯤ ꯅꯇꯣꯝ ꯆꯠꯄꯅꯤꯅ ꯀꯤꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯉꯝꯅꯤ ꯀꯩꯗꯧꯕꯩ ꯉꯝꯗꯅꯤ ꯅꯨꯄꯥ ꯃꯆꯥꯅ ꯀꯩꯗꯧꯕꯩ ꯉꯝꯗꯅꯤꯒꯦꯅ ꯃꯔꯩ ꯌꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯁꯨ ꯉꯝꯅꯤꯅ ꯅꯨꯄꯥꯗꯤ ꯅꯨꯄꯥꯅꯦꯅ ꯑꯩꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5 ꯃꯤꯅꯤꯠ 13ꯃꯨꯛ ꯆꯠꯂꯦꯕ ꯃꯃꯛꯄ ꯇꯥꯏꯃꯤꯡꯅꯦ ꯍꯥꯏꯗꯤ ꯃꯃꯛꯄ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯦ ꯆꯪꯈ꯭ꯔꯒ ꯈꯔ ꯍꯥꯏꯐꯦꯠ ꯉꯥꯜꯂ ꯂꯩꯕ ꯇꯥꯏꯃꯤꯡꯗꯨꯅꯦꯕ ꯉꯥꯛꯇ ꯂꯩꯇꯦ ꯃꯝꯈ꯭ꯔꯅꯤꯕ ꯑꯗꯣ ꯑꯩꯁꯦ ꯂꯩꯔꯦ ꯇꯣꯁꯤꯗ ꯍꯥꯏꯗꯤ ꯌꯨꯝꯁꯤꯗꯤ ꯁꯤꯗꯩꯗꯤ ꯎꯗ꯭ꯔꯦ ꯁꯤꯒꯤ ꯂꯥꯟꯗꯔꯒ ꯃꯇꯨꯡꯗ ꯑꯁꯣꯝ ꯅꯥꯀꯟꯗꯅꯦ ꯌꯨꯝ ꯇꯥꯏꯁꯤꯅ ꯁꯤ ꯆꯤꯡ ꯉꯥꯛꯇꯅꯦ ꯇꯥꯏꯁꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯣꯛꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯋꯥꯏꯈꯨ ꯂꯩꯔꯝꯒꯅꯤꯅ ꯊꯥꯖꯕ ꯃꯐꯝꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯃꯈꯥꯗ ꯂꯣꯛꯇꯤ ꯌꯨꯝꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯈꯔ ꯍꯥꯏꯊꯔ ꯇꯥꯔꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯍꯟꯊꯔꯒ ꯇꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯋꯥꯏꯈꯨ ꯐꯥꯕ ꯂꯥꯛꯏꯅꯦ ꯁꯦ 5 ꯃꯤꯅꯤꯠ 10ꯃꯨꯛ ꯆꯠꯂꯦ ꯑꯗꯣ ꯈꯔ ꯃꯝꯖꯟꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯀꯟꯅ ꯃꯝꯃꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯇꯣꯝꯗꯅꯤ ꯀꯥꯈꯠꯂꯛꯏꯁꯦ ꯂꯣꯛ ꯃꯅꯨꯡ ꯌꯧꯔꯦ ꯏꯇꯣꯝꯗ ꯀꯥꯈꯠꯂꯛꯏꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯀꯩ ꯄꯨꯔꯛꯀꯦ ꯍꯥꯏꯕꯗ ꯐꯣꯟ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯁꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯨꯔꯛꯑꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯇꯥꯔꯗꯤ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥꯅ ꯑꯗꯩꯗꯤ ꯁꯤꯗ ꯊꯥꯡ ꯁꯨꯔꯤ ꯃꯆꯥ ꯑꯃ ꯄꯨꯔꯛꯑꯦ ꯊꯥꯡꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯕ ꯍꯥꯏꯇꯥꯔꯦ ꯑꯣꯏꯅ ꯎꯍꯜꯂꯛꯑꯒꯦ ꯃꯝꯃꯛꯄꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯤꯁꯦ ꯁꯦꯡꯗ꯭ꯔꯦ ꯀꯦꯃꯦꯔꯥꯒꯤ ꯀꯩꯅꯣ ꯑꯃ ꯄꯥꯏꯔꯦ ꯀꯦꯃꯦꯔꯥꯒꯤ ꯈꯥꯎ ꯑꯃꯒ ꯇꯣꯔꯆ ꯂꯥꯏꯠꯁꯤꯒ ꯀꯃꯥꯏꯅ ꯇꯧꯕ ꯐꯥꯒꯦꯁꯨ ꯈꯪꯗꯕ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯐꯦꯠ ꯑꯍꯟ ꯑꯃꯅꯤꯗ ꯑꯩꯅ ꯅꯣꯂꯦꯖ ꯂꯧꯔꯛꯄꯗ ꯆꯣꯠ ꯀꯩ ꯍꯥꯏꯅꯤ ꯏꯁꯤꯡ ꯈꯔ ꯆꯦꯟꯕ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤ ꯅꯨꯡ ꯍꯥꯏꯒꯠꯂꯒ ꯐꯥꯏ ꯀꯥꯏꯗꯤ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯃꯤꯁꯨ ꯂꯝꯗꯣ ꯂꯥꯞꯄꯅꯤꯅꯀꯣ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯈꯔ ꯍꯦꯟꯒꯗ꯭ꯔꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯆꯠꯂꯒ ꯌꯨꯝꯗꯣ ꯇꯥꯏꯅꯦꯕ ꯈꯨꯟ ꯇꯥꯕꯗꯣ ꯑꯣꯏꯅꯦꯕ ꯑꯗꯨꯅ ꯌꯨꯝꯗꯣ ꯇꯥꯕꯗꯣ ꯂꯝꯗꯣ ꯂꯥꯞꯄꯅꯤꯅꯀꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯐꯝꯒꯗꯤ ꯐꯖꯕ ꯍꯥꯏꯇꯥꯔꯦ सिगुम्बजे हाइगतलगा लैदी हाय येंगी कमायन थीदेनो ज्ञान तादे हाने फाकुना तमिन तैजी कांग पाइखले अस तिनट्रो माक्ता सिनुंगजे इतरे तो वाइकू फाबा ngamdraju chatti chatlabnina manadi thajarani haitai ai chatpado ngammoi siniba man haidi kini tom chatpanina kini sineba
와이쿠지 그만이 튀기한 따뜻해. 와봐 나 하이브스 예물 내다네. 근데 아시다 부엉에 빠이자 그래. 쏘이 사이 앞에 이행기 ꯌꯥꯝ 3 minute 12 ꯆꯠꯂꯦꯀꯣ ꯑꯗꯣ ꯃꯐꯝꯗꯤ ꯑꯝꯇ ꯎꯗ꯭ꯔꯦꯀꯣ ꯑꯗꯣ ꯎꯅꯅꯕ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯇꯣ ꯁ꯭ꯂꯥꯏꯠ ꯌꯥꯎꯔꯤꯀꯣ ꯁ꯭ꯂꯥꯏꯠ ꯑꯗꯨꯝꯗ ꯂꯩꯔꯤ ꯍꯧꯖꯤꯛꯐꯥꯎ ꯁꯦ ꯂꯣꯛꯅꯨꯡ ꯍꯥꯏꯇꯥꯔꯦ ꯎꯗ꯭ꯔꯦꯀꯣ ꯑꯝꯇ ꯁꯨꯃꯥꯏꯅ ꯊꯥꯜꯂꯒ ꯈꯔ ꯎꯗꯧ ꯃꯥꯜꯂꯦꯀꯣ ꯍꯟꯗꯛꯁꯤ ꯑꯩ ꯐꯥꯕꯗꯣ ꯍꯩꯇ꯭ꯔꯦ ꯅꯃꯥꯗꯪꯗꯤ ꯌꯦꯡꯕꯅꯤ ꯑꯗꯣ ꯍꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯇꯞꯅ ꯁꯣꯝꯗ ꯂꯩꯔꯦ 3 ꯃꯈꯥꯏꯃꯨꯛ ꯇꯥꯁꯜꯂꯦꯀꯣ ꯈꯪꯗꯦ ꯑꯗꯨꯝ ꯁꯣꯝꯗ ꯀꯨꯝꯒꯗ꯭ꯔꯥ ꯁꯣꯝꯗ ꯑꯗꯨꯝ ꯀꯨꯝꯈ꯭ꯔꯒꯦ ꯁꯣꯝꯒꯤ ꯂꯝꯕꯤꯒ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯗꯨꯅꯤ ꯁꯤꯗ ꯀꯨꯝꯊꯔꯒꯁꯦ ꯁꯤꯗ ꯀꯨꯝꯊꯔꯒꯁꯤꯀꯣ 이싱이 너는 와이프가 꼰 말이고 아직 이싱이 안 뚱문이네. 야 이싱이 안 뚱이다 왜 우리 파와 하이트레 도산이 부타리 콩어디 비디오 나오거든 라이브 타는 거더라 홍자 품이 거더라 kumari entare ko kanano kanano jigido ai sono 사실 소사사사한다 이거 이씨 뭐 몸도 설리 기우기 설리 나 좀더 라고 그래 하이네 비도 뭐 버거 파우더로 끊는 거 꼬마인 다들이 아이 삭시한 땅 웃치고 그냥 그러면 비염들래 입는 거는 이행시 hi guys. What the? 이 사이에 몸도 왜 이부실이 아직 소사소사 야는 다들 이동네가 나고에 뭔가 한 거에 이거 이 소리를 좀 이거 우연히 뭐 말, 너 싸워야 돼 뭐 말이지. 싸워야 돼 뭐야? 아스 콩이 민노낭이죠. 아이 콩 그래도 다행히 나이지. 간단해 동이지. 싱엄매 저기 갑타기 되지는 우스 싱엄머니는 야 농장 그리는 또 농주 가지 그락 빅버 농주는 때 우리 난다가 되고 온다가 돼 똑돌이니 타박시 아이 타박시 뭐라 그농기 타박는 거 사이수가 지금 뭐 셀래 현세 왜라니까 시제 지금 뭐 가도 간다 원래 이대로 말해 이쁜 시 근데 난 뭐니네 거 시시가 또 이래 뭐닝데나 또 원래래 누가 이 석나 셀래래 누가 뭐 카드나 말래래 또 못탁 스마일레래 또
ꯃꯈꯥ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯏꯁꯤꯡꯁꯤꯁꯨ ꯍꯥꯏꯔꯤꯁꯦ ꯈꯔꯕꯨ ꯇꯥꯏ ꯍꯥꯏꯁꯦ ꯌꯥꯝ ꯀꯟꯅ ꯁꯨꯝ ꯏꯅꯤꯟ ꯑꯣꯏꯅ ꯆꯣꯠꯄꯗꯅꯤꯗ ꯇꯥꯕ ꯅꯠꯇꯦ ꯃꯥꯏ ꯈꯨꯉꯝꯁꯦ ꯁꯤꯗꯗꯤ ꯎꯗ꯭ꯔꯦ ꯀꯦꯃꯦꯔꯥꯗꯗꯤ ꯌꯥꯝ ꯄꯥꯛꯅ ꯉꯝꯗꯤ ꯉꯝꯈ꯭ꯔꯕ ꯅꯣꯡ ꯉꯥꯛꯇꯅꯤ ꯑꯁ ꯕꯦꯔꯥꯅꯤ ꯈꯣꯡ ꯊꯥꯐꯝꯒ ꯅꯥꯟꯊꯈꯤꯗꯅ ꯉꯝꯃꯤꯍꯦ ꯇꯣ ꯃꯈꯥꯁꯤꯗ ꯂꯩꯔꯦ ꯃꯈꯥꯁꯤꯗ ꯂꯩꯔꯦ ꯇꯨ ꯉꯝꯅꯦ ꯑꯩ ꯃꯦꯠꯂꯒꯦ ꯑꯗꯨꯒ ꯁꯥꯏꯗ ꯑꯃ ꯃꯦꯠꯂꯒꯦ ꯑꯗꯨꯒ ꯁꯥꯏꯗ ꯑꯃ ꯃꯦꯠꯂꯒꯦ ꯁꯥꯏꯗ ꯑꯃ ꯃꯦꯠꯂꯒꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯨꯝꯊꯔꯛꯏ ꯌꯧꯔꯛꯀꯗꯧꯔꯦ ꯄꯨꯟꯁꯤꯁꯦ ꯍꯣꯏ ꯀꯩꯅꯣ ꯀꯩꯅꯣ ꯃꯈꯣꯟ ꯑꯃ ꯇꯥꯏꯅꯦ ꯍꯣꯏ ꯁꯤ ꯆꯦꯜꯍꯧꯕꯅ ꯐꯩꯗꯧ ꯋꯥꯁꯤꯜꯂꯦ ꯁꯤꯗꯤ ꯆꯦꯜꯍꯧꯔꯒꯦ ꯃꯌꯥꯝ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯆꯦꯜꯍꯧꯔꯒꯦ ꯍꯣꯏ ꯀꯩꯅꯣ ꯃꯈꯣꯟ ꯇꯧꯔꯤꯅꯤ ꯃꯝꯃꯦ ꯂꯥꯏ ꯊꯕꯛꯅꯤꯀꯣ ꯇꯧꯔꯤꯁꯦ ꯊꯕꯛꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯌꯥꯕꯖꯥꯠꯅꯤꯀꯣ ꯇꯧꯔꯤꯁꯦ ꯄꯨꯡ 6:30 ꯍꯦꯟꯖꯤꯜꯂꯛꯑꯦ 8 ꯇꯥꯗꯧꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯆꯦꯂꯦꯟꯖꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯑꯗꯣ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯇꯧꯔꯒ ꯁꯨꯝ ꯍꯥꯏꯐꯦꯠ ꯅꯨꯡꯗꯥꯡꯒꯨꯝꯕ ꯂꯦꯛꯄ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯁꯤꯒꯨꯝꯕ ꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯃ ꯂꯦꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯇꯣꯝꯗ ꯇꯧꯔꯛꯄꯁꯨ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯏ ꯇꯥꯟ ꯆꯥꯗꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯗꯃꯛꯇꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯀꯦꯃꯦꯔꯥꯁꯨ ꯃꯩ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯅꯝꯃꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯅꯝꯃꯛꯇ꯭ꯔꯒꯅ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯆꯤꯡꯈꯣꯡꯗꯅꯦ ꯑꯗꯣ ꯄꯨꯡꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯥꯁꯜꯂꯛꯑꯦ ꯄꯨꯡ 8 ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯧꯕꯗꯗꯤ ꯈꯨꯟ ꯂꯩꯔꯤꯁꯦ ꯂꯥꯞꯄꯦꯕ ꯀꯤꯂꯣꯃꯤꯇꯔ 1ꯃꯨꯛꯅꯦꯕ ꯈꯣꯡ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯆꯠꯄꯗꯣ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥꯁꯦ ꯃꯩ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯅ ꯅꯝꯃꯛꯑꯔꯣꯏꯒꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯆꯤꯡꯈꯣꯡꯗꯅꯦ ꯑꯗꯣ ꯑꯩ ꯎꯠꯇ꯭ꯔꯦ ꯑꯩꯅ ꯂꯥꯏꯠꯇꯣ ꯄꯥꯏꯔꯒ ꯅꯝꯕꯗꯨꯁꯨ ꯕꯦꯔꯥ ꯀꯥꯔꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯠꯇꯣ ꯃꯈꯥ ꯊꯝꯃꯒ ꯉꯥꯛꯇꯪ ꯐꯝꯃꯒ ꯍꯥꯏꯇꯥꯔꯦ ꯐꯝꯃꯒ ꯅꯝꯃꯛꯄꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯑꯗꯣ ꯉꯁꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯄꯨꯖꯔ ꯂꯥꯛꯆꯔꯒꯦ ꯕꯥꯏ ꯕꯥꯏ